sing kanaba fanggadaba miyosingda mapung fana fangdre haina Chief Minister N Biren phongdokre amadi Kangpokpi District ki Island Block ki lamgi saruk sing khulgi lamni haibagi mari lainaba che chang puthokna naba SDO Island Block na khunja sing da khangalakle Kurumzari mideng tabiri basing bataram noksari pau sandok na pizari. Jingi mapam sing da sarkar na paikhat liba scheme sing kanaba fanggadaba miyoi sing da mapung fana fangdre haina Chief Minister N Biren na ngasi jingi luchingba singa unabagi thoranga mari laina na pangthokpa paumi singa unaba ama da phongdokre. Chief Minister na makha na phongdokhibada singi tongan tongan mapam dagi lakliba wakat sing asi ayambana lukhrabi sing disabled singi fanggadaba khudong saba sing fangdabagi awaba wakat na oina tawi hirama siga mari laina na district singi DC sing da paikhat liba scheme project sing da nauna yengshin na ba khangan khre amarom da jingi tongan tongan mapam sing da leiriba sarkar gi office sing da employees sing karak tabagi wakat su lakle mari lainaba department ki makok thongba officials sing da mathau ningthi na tawdaba employees sing explanation call tawna ba khangan khibasu leire miyam gi awaba yenglaga lakliba tang 15 natraga 13 ta CM gi leitalai na tengbang ba natraga awaba tengbang ba haina mingthon ba scheme ama haudoklagani scheme asira maru oina lukhrabi sing amadi hakchang gi bhibam miyam ga mima nadraba mioi sing da hena khudong saba pigani hairi kaino tawba mana nungai taba mana maru oina widowsing masa masu leiraga laik taman mangam de khote haibugumba amawade sigba naha adagi disabled all age adugumba singse adugumba do namna lai maru oina yum sabiyo ene am toin lakwe yawe yum leitaba haidar PMA adu yum si hayeng ai meeting kori PMA wai gi si hana khalambada soibra needy people sa yogdabadong tawba taseng na yum leitaba singda sabina bagi posi yogdabadong na yum leiba singna loksalambagi mami khratai aduna hayeng si within 2-3 days dai DC me am meeting am kauri ora kanda hana gi PMA wai gi scheme da maming da yauri basingdo review to holaga needy people singa taseng na leitaba singda yahuna ba Kangpokpi District ki manung sanba Island Block ki lamgi saruk sing khulgi lamni haibagi mari lainaba che chang puthokna na ba SDO Island Block na khangalakpagi matung ina ngasi Chingmairong da leiba Tribal Research Institute ta block asigi manung da leiba headman sing Village Authorities singi oiba mifam ma pangthokre Sadar Hills Civ Association senduna pangthokhiba mifam aduda khul kaya gi khulak pa ma di Village Authority gi luchingba kaya su saruk yakhi haiba Island Block ki manung da leiba khul sing asi reserve forest area nate masa gi lamni haibagi mari lainaba documents sing puthokpa ngamdrabadi hairiba lamsing asi reserve forest ni haina sarkar na lobani haina khangalakpani hairi Sadar Hills Civ Association gi president Tongpu Kipgenna matam sangna khundaраklaba lam asida handak forest department na makhoi gi reserve forest oihannabagi mawongda lakliba asi angakpa fawi Manipur sarkar na chingi praja singi yai fanabani haiduna matam gi policy kya semlakhiba policy sing asoiba kaya yauram badagi handokhiba yaukhidaban natte handaksu Island Block asi forest ki area ni haina phongdorakli haikhi use policy land use policy ase nakhoi gi NRE gi hin na khayabani paisa su ya mane ade koi nam thak to no nare adu government na hone ri ngai koi ni gi maka gi ikoi gi tumba ai tumba hi na maru ya mane ai ya ra ni koi na la muk to ge marat government ne si koi tribal di minority ni na tribal sin gi ching me se kara kalat pas hai le ade temptation kari ke le bo adu ikoi kham ngai da policy mata asi ekta introduce to na ba ekta oisu kari to oisu bill oisu maram ne ko tribal sin section da ya da ba maram ni na ikoi association maya ma si bill khat ta si kai adu manu oina ikoi common platform Yaki na taba asigumba amani taba tangai ade hai na ni khadga masti se yuni Juvenile Justice Care and Protection Act listing ani taramanga Pokso Act listing ani taranithoi amadi the Child Labor Prohibition and Regulation Act listing ani tara tarukta yumpham oiduna
Child Rights Gaps and Challenges in Northeastern States haibasida regional gi thak ta khana nainaba nongmagi oiba thoramama ngasi Hotel Grande da pangthokre National Commission for Protection of Child Rights NCPCR na sponsor tawduna Manipur Commission for Protection of Child Rights amadi Social Welfare Department na punna sinduna pangthokhiba thoramaduda Social Welfare gi Minister Nemsakib Gen Social Welfare gi Commissioner H Dilip Manipur High Court ki Acting Chief Justice and Koteshwar NCPCR gi Chairperson Stuti Kekar NCPCR gi Member Yashwan Jain yauna miyoi kya na saruk yakhi Manipur High Court ki Acting Chief Justice and Koteshwar na angang singbu ningthi nangak se na ba Supreme Court na khongthang kaya lokhatuna lakli haiki Minister Nemsakib Gen na haurakliba angang sing asi tungi yumbini makhoi gi aningba apamba thunghanduna achumba maikai de pubiba madingak pi senbiba haibasi tangai fade haurakliba angang sing na afaba oirakpa haibasi leiba kishu afavani haiki. Let us pledge to protect our children today. If we don't protect them today, my friends, there will be no future for all of us. I'm sure that we all come up with solutions today and bridge the gaps and challenges that we face while working for the welfare of children. Calling weavers and artisans cyber pandamda Ministry of Textile Government of India na October gi tang 8 tagi October gi 13 fauba sathagadaba Haskala Sahayok Sivir Thoram ngasi Palace Compound leba Manipur State Film Development Society gi hall da hawdokre ngasi gi hawdokpagi thoramadu Lok Sabha gi MP Dr. T Mainya Manipur Handloom and Handicraft Development Corporation Limited ki chairman MLA S Rajan Yai School Kendra gi MLA TS Sejabrata Kairau gi MLA L Rameshwar Madi Development Commissioner Handicraft Government of India gi Assistant Director Sanjeev Kumar na chingba mioina athoi bemithonglan sing oina saruk yakhi thoramaduga mari leinana MP Dr. T Mainyana Textile Handloom and Handicraft ki pothokta GST compulsory oirakpana weaver madi artisans sing na masibu khangna bohona batangai fadre sarkar gi employees sing hawkhiba English sing ani gatara mari dagi pension scheme gi kanaba sing kakhrabasu weaver madi artisans sing gi oina di pension gi senfam phangbagi khudong sabal leigadauri maramasina artisans sing amadi weaver sing na pothok puthokna bohona bada thawai yauna hotna biu haina appeal tawki masi ani khaktani ekhoi siangwada amana matam suel lepta badam sakiba no hawgraba ado amana ina khonbagi sendoi asimati left chogni aduna yari sen pubiruni sen pubusu bibirunu aduga puge hen su sapirunu mane leiba khadra yara sinme yawa aduna hajeriba adu ganam sen puge la ga ga anga makra bibiraga sinemati oino haraga to mane singa kane wakanda sum khallaga de chahi yamjal budedi naduine wakanda do aduna smai to do sen loi simaga left bani matam simaga left bani ani sida ngana hono ne sini Bisnupur District Hospital da Premila Kobi nupi ama laikhidabagi matangda imung manunggi mioi yauna mioi kyana doctor na chaksin dabadagi laikhidabani haina hospital gi saruk khara amanga ta thokan khiba amadi doctor amadi staff singda kihan thingai ba thawongbu yaningda ba phongdoktuna hospital asigi doctor singna thabak lepagi khongjang changsin gani haina tawramba adu miyamgi yenglaga handoktuna black base oina thetuna thabak tawba haukhre paugi marak thakna atenba bre matang luxury Irujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11 October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 81310256334. Suara jengge Ture Hai ture Kari naman tu di siya Masi kari yaw sa Sidi Yoshi na nini he Masigi Yoshi di Tatatis ko nini he Ado di Sanagi mohod yang nang sinbayang dre Iramdam Manipurda Iramdam masigi damakta sajabani Sangai Teng. Afaba makhalgi LLDP ina sajaba yansinaba potlam yaudaba Sangai Teng hangbigani 200 300 500 750 1000 1500 2000 liters sanba chahi taragi guarantee ga loinana Lismart industry na puthok chaba Sangai Teng sizinabiyu Aigi thamoina achit pathajaba thamjari Sri Mani Kumar Jewelers yumda sumnai raka khanbane di kana roi engonda loina thengna khrabani wakhal do wagana Lao
ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯖꯃꯤꯟꯅꯔꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ಶ್ರೀ ಮಣಿಕುಮಾರ್ ಜ್ಯುವೆಲ್ಲರ್ಸ್ Amukana taram nung chari makha taba pao. Wangoi Kendra ki MLA O Lukhoi amadi Health Services ki Director Dr. K. Razo na ngasi Hiangthang Primary Health Subcenter ki phibam yengsin khrei. Subcenter asigi soksil laba phibam ubada MLA amadi Director na angapa phongdokhrei. MLA ki khongchad aduna Samurogda leiba Primary Health Center amasung Wangoi da leiba Community Health Center ki phibam su yengsin khi. MLA Lukhoi na hospital ama leiraga darkar oiba polam sing amadi awat apasing Lehendana bamapung phana paikhat pa yaba thabak sing mahaki maikai dagi honari mahaki maikai dagi shu sarkar da takshin duna health sector fagathan na buhona gani haiki tangai fadaba hospital mamam da pidaba yadarba machak sing adudi ko yare makhai di director na sumasi ge responsibility di soidana lawbira kani haibagi thajajaba su aphauje ado khoi makha ta na su topa da leiriba Kendra sigi dispensary sing awara pa kari karasi khoi step by step khoi ngasi mak loina mang natraga su mathangi schedule da mung semjaraga lepcharaga khoi visit chachabagi tanja adama su amu khoi logjaki gani Director K. Razona awat apasing chapchana yengsinduna mensina bu hotnari health worker amadi asa sing gi pifam thokpa allowance sang naina pinana bu hotnari haiki Main power si jo kara as a whole Manipur na awar pakar julaiba ada amada walaga amadesa pusangra amada mu wala hoba kholo ba kharlei message kamai to ya bagi habza I higher authority ga tanaga kharju thabak loksan question na bagi ai yengjage madu da langthak adagi khoi instrument sing si ju leidaba si matam khara kuire hani matang sum hani palam sarkar amading director sing sina khoi khuju khrai sing si khara lebiramdre masi jo ai akan be action lokhatlaga ai matang leina tokjage Ngasi Malem gi maphan sinba thungna pangthokliba World Mental Health Day gi thoram sangangai uchekon airport da leiba Center for Mental Hygiene gi office da pangthokre mental health in workplace haiba team da pangthokhiba thoram asiga mari leinana social welfare gi disability gi deputy director TS Dilip Kumar na mapung fadriba wakhal gi leina asi layeng laga kokpa yai layeng ba matamda imung manung gi myoi sing medical staff sing amadi akoibada leminari bamyoi singi achoba thodang lei wakhal leina naraba myoi singa micham amaga chap manaba hak lei normal oiba myoi amana fangliba hak sing chap manana mima nadraba myoi sing asida su fangani haiki every society amada hingba kada changiba mi amana changiba itu jati certain goods man say must disability amana su itu jat phangbe because of that the same rights chamana right among the disability as well as ability also More degi Imphal thoklakpa Maruti A-Star car ama amasung Maruti van amada purakpa lupa lakh humpu henbagi WY tablet Taranithoi suba Assam Rifles na khudeng thabi check post ta achat awok sing check tawda fare ngarang ayuk pung 8 makhairom taba matamda higok machugi A-Star car ama myoi ahum tongduna Imphal thorakhi khudeng thabi check post ta Assam Rifles na check tawda WY tablet listing ahum yaurongki tablet sing adu lupa lakh 15 rongi oigani hairi car adu tunglakpa makhoi ahum su fare makhoi sing adudi Lilong hainau makhongdagi MD Ayub Saha chahi 18 apokpa MD Ramizuddin Lilong khunawdagi MD Yusuf Ali chahi 15 apokpa MD Alimuddin amasung Lilong Tairen makhongdagi MD Akhtar chahi 39 apokpa MD Alimuddin ne amaromda nungthil pung ama makhairom taba matamda silver machugi Maruti van amasu khudeng thabi check post ta Sek tawbada lupa lakh 95 rongi oigadaba WY tablet lising mapan chamaga kunmanga fagatki gari adu thaurakpa Abdul Samad chahi 53 apokpa MD Khalib Sora mamang lekai degi myoi asisu phare hairi phagalaba polam singaloina na myoi singadu makha taba ain gi thabak lokhatnaba more police sinakre Kaibul Lamjau Police Station ki manung sanba Moirang ang Khalawai Khuman Lekai da ngarang numidang pung 9 makhairom tabada yum ama maina tumna sakre ina kupa yumadu electric tagi horakpa maina sakpo oiramba yai thajanari mai sakraba yumadu yangambam kalasan kauba myoi amagini yum mai sakpo matamda kalasan gi loina bi chawba mathanta lei hairi Moirang Fire Service ki myoi sing laktuna mai kanbigi thabista thaki mai sakpa du da sarakna lupa lakh 3 rongi malsang mangkhre thokiba thodok adugi matangda Kalasan gi loina bi zawbana wafam kaya phongdoraki Ini apa? Ini apa? Ini tadi. Mana
Pwede ho mali ba? Kaya siya ko ipasya kahapatan ni kurang ka thapa mai ka mati ko khodi misa sanga pala haworo na pa ka na si tare ba ko na haworo na pa ka na di po haworo ba kai no na mai ngane na ba musti ngar pa na ko tara sa ko ni sang sipta sipta ko ni sang na tara si Handak India na yumbu oiduna pangthok liba chahi tara taret makha gi World FIFA Cup ta Manipuri macha nipan yauriba asigi damak sauthok sai haina ngarang New Delhi gi Jawaharlal Nehru Stadium da Sanakiba India amadi Colombia gi match yangba lakpa Manipuri macha singna ISTV News ta phongdok lamkhe mafam adu da leiriba aikoi gi ISTV Delhi correspondent Roses na pirakpa report ki matung ina match adubu yengba lakhiba Manipuri macha singi maraktagi Manipur gi machu taret ki firal paiduna lakpa yaukhi International की थाकता मणिपुरी मचा सिंह फुटबॉल सानबदा यावरबनिना भारत सरकार अमदी मणिपुर सरकार न मणिपुर की फुटबॉल सानरोई सिंगिदमक खल्लगा इंटरनेशनल की थाकता सानबा यारबा फुटबॉल ग्राउंड अमा थमनिंगी हाइना फोंदोरखी अखोई मणिपुर दजु इंटरनेशनल लेवल की स्टेडियम गोंगते उमल हनिंगे कैनोदी असेंग हासिंग अखोई मणिपुर का कोलंबिया का सानबा बुम कैनोदी प्लेयर लिंग 11 दा निपान अखोई दगी खन बाजे Manga last time ju manga field that story ne to yang pro to nge man bu cha ngoi na makha taba pau pizza drink aida aten ba break amagam luxury changi labor sorat padegi producing attaba akchak chokthar ba tumba chaba yaraktaba khong hama nuayaktaba singi tabak amatta naiba upai di jolip sire amasu jolip capsule bu changi nisnabio Chacoba and dual cells from Mobile Furniture. Flat 30% off on all furniture items. Hurry, limited stock. Mobile Furniture, Wakatel near Ifal College. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Lingsin Bidau. Hangzaragani Khadims ki exclusive showroom Thobal Bazaar amadi Kaksing Bazaar da lakliba October ki tang taramari da exclusive discounts ka loinana. We welcome you all for the soul of India. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Amukana taramnok chari makhataba pau. Indo-Myanmar Labour Union Mori gi office namangasi Mori Ward number 1 da leiba Gamong Beng da hangdokre thoromaduda Indo-Myanmar Friendship Chamber of Commerce Mori gi President HS Benjamin Matena Union gi office hangdokhi thoromaduda Labour singi I-card sing su yentokhi Union gi thaupuba singamadi Labour kayana saruk yakiba thoromaduda Benjamin Matena haikibada Mori siamna maruiba mafam ama oirakadabana Labour singnasu madugi kanaba sing launana bu honagadabani Labour gi hak chapsana fanghana bu honagani haiki ina fangdaba government taraf tegi hak moi gi facility me phangna nabasi ekoi nang si ding honaraga moi mayam si awaba theinuma mayam si ekoi thing ekoi na mateng paraga moi si ngai hangani haibigi sim kodam sida ekoi ngasi office hangdabani Hana MLA oiramba Sagolban Kendradagi Karakpa Salam Damudorna Laikidabada Manipur ex MLA Welfare Association awawa phongdokre Assembly Secretariat Leiba ex MLA gi chamber da pangthokiba awawa phongdokpa duda Hanagi MLA BD Bearing RB Koizam O Joy DP Pamai W Zagor N Mangi AS Atharamadi M Boro Nasaruk Yakhi Loshilakpada maroiba pau amukana pizari Singi mapam sing da sarkar na paikhat liba scheme sing kanaba fangadaba myu sing da mapung phana phangdre haina Chief Minister N Biren na phongdokre amadi Kangpokpi district ki island block ki lamgi saruk sing khulgi lamni haibagi mari lainaba che chang puthokna na ba SDO island block na khunja sing da khangalakre Bining tabiriba sing bu amuka na khurumzari